Good morning. Assalamu alaikum. Mayam nak walking to Lomba ko. We ka sagil ngang sam sa sing shui. Mayam nungai ta bamang si numidang da ko. Ai de hing de theng na pung tamato baro da dor mal theng na ba se. Resikan ta na khoi gi kakching khuno da gi iyambo gadra inaw gadra iyambo ne khoi de ko video du ubada iyamba do khoi gi kuki militel group singa nongmena ka pa ga hat pa gi video viral loi ko singaw si aina haijening badi ai khoi sum nongmagi momom ani ni ahum sum hat pa atum tobada yam dam si santi khara lebugum to he khara leraga muk kaptharak pa amang he hatok pa sumain to na dum leire ko masida aina pensadri se ado si wafam thamdringe da ko haipa sai na muk torokani sanoi khallosu khallo edum thamne dum ngangni ek iram dam gi su khudi mak ngangani masi I love Manipur aina thamjabada communal gi chujaw yawdabani ai yaw Manipur da dum thamjarakani ado aina haijening budi karino hai kanda maruina aikhogi huziki iyambar sikanta ji hatpasina tawda mamangna su yam tamthi ba yam sathi ba aikhogi meyam kedokre ko meyam lamse khoi hanagi aikhogi khul aikhogi ngallingai da aikhoina tasengna aikhogi angang ori da horakpa khoi lekai duni singai ko sija yam phajana aikhogi pungning musi mafam sida leiramba lifestyle aduga natural gi oiba andagi setnabi loina khoi kidoba sing yam phangje ko aduna khoi hojiki yambar sikant khoi hojiki kakching khunau dagi sha magi matang sida ina thamjani badi akhoi sub yamna kallaba lans de sei nong mai natragan haraudana yam nungai thokthana leinari ani matamda aina na Manipur da tham leibasi sei nong mai dum tawnei wari ba lans gi khandabida ko harau ko mai ji ka lepana faina kalleba sumaina asi na thokla ba matamda khakta aikhoina ko law kapana de kana roeba sini nausi singmaduni ko ina haijani gi aduna asi na tholaktringai da khoi karmaina tholakani haibagi karamaina losangani haibasi masi khalobuna khwai phaganeba aduga aina comment pibada asumba pawdo share tobada khoi pangal macha sing de su yauri ade kana no men yauri ko ado nakhoi mi gi minai natraga na one sided oibo khal togano soi ba siribedo adugi nungai tabe ni share tobani sida nakhoina kaisu khoigi ningjon ponggodaba leite pombigano maramdi madu nakhoisu tawninga share to aidi eje Manipuri amoina siribado aigi Manipur prajani siribsi kana aigi Manipur prajani maitai pangal do tokro maitai kuki naga do tokro ba siri do aigi pangal ga chap mane na khan gadabne ba aigi hingminnari ba aigi ekoigi kai haida Manipur prajani Manipur people ne ba sida question hanga anu makha sida question makha hanga anu ba maram de do hanga di nang Manipur natti hairane ba ai comment sing do maming paningte aduna aduda hanga ga di makhata na Manipur natti na ina harakane aduna karigumbada aina sum wafam thambada kana gumana hek karan taba myam yauri ba tabirakano ba nakhoisu thamlinga thammo khoi nakhoi gi content da natraga nakhoi gi Facebook account da natraga nakhoi gi kai changa ke doge nawa sulo deba hujiki risikanta yamba sigi khwatu udrobo nakho nungai brabo do makhut tara lon jaraga mana mai thawai du kannaba na haiba da tabi da na ngasagi nomai kapthala hatui ni ba ado asi nungai tabji akhoi di social da lero mena e social activist amoina social gi miyam sigi ngang amoina isu dum uraga yawro mena uba matamda khoi uhalakano bano kai yu halaino uba matamda khoi fil
ꯐꯥꯎꯖꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯗ ꯐꯤꯜꯗꯣ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯄꯦꯟꯗꯕꯗꯣ ꯑꯩꯈꯣꯏꯗ ꯑꯩ ꯏꯌꯥꯝꯕ ꯁꯤꯕꯒꯨꯝ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯑꯦꯕ ꯑꯩꯅ ꯍꯥꯏꯁꯤ ꯑꯁꯦꯡꯕꯅꯤꯀꯣ ꯈꯜꯂꯝꯗ꯭ꯔꯒꯗꯤ ꯀꯔꯤꯒꯤ ꯑꯩꯅ ꯑꯦꯛꯁꯄꯣꯖ ꯇꯧꯔꯛꯀꯗꯧꯔꯤꯅꯣ ꯁꯨꯝ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯈꯜꯂꯝꯗ꯭ꯔꯦ ꯖꯁ ꯑꯩꯅ ꯍꯧꯖꯤꯛꯀꯤꯗꯨꯗ ꯋꯥꯈꯜ ꯈꯜꯂꯝꯗ꯭ꯔꯦ ꯈꯜꯂꯣꯕ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯑꯦꯛꯁꯄꯣꯖ ꯇꯧꯔꯛꯀꯗꯧꯕ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯔꯛꯀꯗꯕ ꯑꯗꯣ ꯑꯁꯤꯗꯁꯨ ꯀꯣꯄꯤꯔꯥꯏꯠꯁꯨ ꯏꯁꯇ꯭ꯔꯥꯏꯛ ꯊꯥꯕꯤꯔꯛꯄ ꯌꯥꯏꯌꯦꯅ ꯈꯜꯂꯦꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯣꯁꯇꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯝ ꯚꯥꯏꯔꯦꯜ ꯑꯣꯏꯍꯧꯕꯅꯦꯕ ꯑꯩ ꯃꯃꯥꯡꯒꯤ ꯄꯣꯁꯇꯣ ꯌꯥꯝ ꯚꯥꯏꯔꯦꯜ ꯑꯣꯏꯍꯧꯕꯅꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯖꯔꯤꯗꯨꯗꯤ ꯋꯥꯍꯩ 2-5 ꯍꯥꯞꯄꯒ ꯇꯧꯖꯔꯤꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯑꯗꯣ ꯅꯣꯏ ꯀꯣꯄꯤꯔꯥꯏꯠ ꯏꯁꯇ꯭ꯔꯥꯏꯛ ꯄꯤꯒꯦꯔꯥ ꯄꯤꯔꯣꯏꯒꯦꯔꯥ ꯅꯋꯥ ꯂꯧꯗꯦ ꯑꯗꯨꯝ ꯇꯧ ꯑꯩꯒꯤ ꯐꯦꯁꯕꯨꯛꯁꯤ ꯀꯣꯄꯤꯔꯥꯏꯠ ꯏꯁꯇ꯭ꯔꯥꯏꯛꯁꯤ ꯌꯥꯝ ꯄꯤꯕꯅꯦ ꯑꯩꯅ ꯑꯦꯛꯁꯤꯗꯦꯟ ꯑꯃꯒꯤ ꯁꯑꯣꯝꯕꯨꯡꯒꯤ ꯊꯥꯒꯠꯂꯨꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯃꯅ ꯑꯗꯨꯁꯨ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯀꯣ ꯄꯤꯖꯧ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤꯗꯤ ꯃꯤꯌꯥꯝꯗ ꯃꯤ 3 lakhs 4 lakhsna ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯣ ꯑꯗꯨ ꯇꯥꯈꯤꯕꯗꯨꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯉꯥꯡꯅꯤꯡꯉꯤꯕꯗꯨ ꯇꯥꯈꯤꯕ ꯑꯇꯩꯗꯤ ꯗꯣꯟ ꯀꯦꯌꯥꯔꯅꯦꯕ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯩ ꯀꯩꯅꯣꯝꯒ ꯍꯥꯏꯖꯒꯦꯕ ꯑꯩꯈꯣꯏ ꯏꯁꯩ ꯅꯣꯡꯃꯥꯏꯁꯨ ꯊꯥꯗꯣꯛꯁꯤ ꯍꯔꯥꯎꯕ ꯊꯛꯄ ꯆꯥꯕ ꯂꯥꯡꯕ ꯑꯦꯚ꯭ꯔꯤ ꯑꯣꯜ ꯊꯥꯗꯣꯛꯁꯤ ꯉꯁꯤꯅ ꯏꯌꯥꯝꯕ ꯔꯤꯁꯤꯀꯥꯟꯇꯥꯗ ꯊꯣꯛꯏꯁꯦ ꯍꯌꯦꯡꯅ ꯑꯩꯒꯤꯗ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯌꯦꯡ ꯑꯩ ꯊꯣꯛꯂꯛꯄ ꯌꯥꯏ ꯈꯟꯅꯁꯦꯕ ꯉꯁꯤꯅ ꯃꯩꯇꯩꯗ ꯁꯣꯛꯏꯁꯦ ꯍꯌꯦꯡꯅ ꯄꯥꯡꯒꯜ ꯁꯣꯛꯂꯛꯄ ꯌꯥꯏ ꯍꯌꯦꯡꯅ ꯅꯥꯒꯥ ꯁꯣꯛꯂꯛꯄ ꯌꯥꯏ ꯁꯤ ꯈꯟꯅꯁꯦꯕ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯜꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯄꯨꯡꯃꯨꯠ ꯃꯨꯠꯀꯅꯦꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯅꯍꯥꯟ ꯋꯥꯐꯝ ꯊꯝꯈ꯭ꯔꯦꯀꯣ ꯉꯂꯛꯀꯤ ꯑꯁꯤ ꯑꯅꯥꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯁꯨ ꯄꯥꯡꯒꯜ ꯃꯁꯦꯟꯁꯨ ꯄꯥꯡꯒꯜꯒ ꯃꯩꯇꯩꯒꯁꯨ ꯍꯥꯟꯅ ꯁꯨꯅꯕ ꯈꯠꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯀꯣ ꯃꯗꯨ ꯑꯦꯕ꯭ꯔꯤꯊꯤꯡ ꯁꯣꯜꯕ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯇꯕꯁꯨ ꯑꯣꯏꯕꯁꯅꯨꯀꯣ ꯑꯗꯨꯒꯨꯝꯕꯗ ꯑꯩꯈꯣꯏ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯨ ꯁꯣꯛꯂꯛꯑꯗꯤ ꯑꯩ ꯀꯝꯃꯨꯅꯤꯇꯤꯁꯀꯤ ꯋꯥ ꯉꯥꯡꯕ ꯇꯥꯕꯅꯤ ꯃꯁꯤ ꯍꯧꯅ ꯁꯥꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯁꯣꯛꯂꯛꯑꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗꯨꯒꯤ ꯋꯥ ꯉꯥꯡꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯃꯁꯤꯗ ꯑꯩ ꯃꯩꯇꯩ ꯈꯛꯀꯤ ꯉꯥꯡꯒꯅꯤ ꯅꯠꯇ꯭ꯔꯒ ꯄꯥꯡꯒꯜ ꯈꯛꯀꯤ ꯉꯥꯡꯒꯅꯤ ꯃꯗꯨ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯑꯆꯨꯝꯕꯗꯨꯕꯨ ꯑꯆꯨꯝꯕꯅꯤ ꯑꯔꯥꯟꯕꯗꯨꯕꯨ ꯑꯔꯥꯟꯕꯅꯤ ꯃꯁꯤꯒꯤꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯁꯅꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯁꯅꯨ CM ꯑꯣꯏꯁꯅꯨ SP ꯑꯣꯏꯁꯅꯨ DG ꯑꯣꯏꯁꯅꯨ ꯒꯕꯔꯅꯔ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯀꯔꯤꯝ ꯀꯤꯗꯦꯕ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯆꯨꯝꯕꯗ ꯁꯨꯛꯀꯤ ꯀꯤꯗꯦ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗ ꯂꯩꯖꯕ ꯔꯤꯌꯥꯖꯨꯗꯤꯟ ꯕꯣꯛꯀꯤ ꯃꯌꯨꯝꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯕ꯭ꯔꯗꯔ ꯔꯤꯁꯤꯀꯥꯟꯇꯥꯒꯤꯁꯦ ꯉꯁꯤ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯑꯍꯤꯡꯗ ꯑꯗꯨꯝ ꯑꯩꯁꯦ ꯃꯦꯠꯇꯅ ꯑꯗꯨꯝ ꯂꯩꯔꯝꯅꯦ ꯑꯃꯨꯛ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔ ꯑꯃꯨꯛ ꯐꯣꯇꯣ ꯊꯥꯒꯠꯂꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛꯀ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯑꯣꯗꯤꯑꯣꯗꯣ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯊꯥꯒꯠꯂꯛꯏꯅꯦꯕ ꯄꯦꯜꯂꯛꯇꯗꯅꯅꯦ ꯂꯥꯏꯚ ꯊꯥꯔꯛꯏꯁꯤ ꯀꯃꯦꯟ ꯃꯌꯥꯝꯗꯣ ꯎꯕꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕꯁꯨ ꯌꯥꯎꯔꯤꯕ ꯅꯪ ꯅꯥꯄꯥꯗꯨ ꯁꯤꯔꯕ ꯅꯪ ꯅꯥꯃꯥꯗꯨ ꯁꯤꯔꯕ ꯅꯪ ꯅꯌꯥꯝꯕꯗꯨ ꯁꯤꯔꯗꯤ ꯅꯣꯏ ꯑꯗꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯥꯏꯅ ꯀꯔꯦꯝꯅꯕ ꯌꯥꯎꯔꯤꯗꯣ ꯅꯣꯏ ꯀꯔꯦꯝꯅꯔꯛꯀꯗ꯭ꯔꯕ ꯍꯥ ꯅꯣꯏ ꯅꯄꯥ ꯅꯄꯨꯁꯤꯡꯗꯨ ꯁꯤꯔꯗꯤ ꯑꯗꯨ ꯄꯜꯂꯛꯑꯅꯦꯕ ꯂꯣꯏꯅ ꯑꯗꯨꯗ ꯅꯣꯏ ꯅꯄꯥ ꯅꯄꯨꯑꯅ ꯄꯜꯂꯛꯑꯅꯦꯕ ꯑꯗꯨ ꯁꯤꯔꯗꯤ ꯅꯣꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯅ ꯀꯔꯦꯝꯅꯒꯗ꯭ꯔꯕ ꯄꯥꯉꯜ ꯑꯣꯏꯁꯅꯨ ꯃꯩꯇꯩ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯀꯨꯀꯤ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯁ ꯑꯣꯏꯁꯅꯨ ꯑꯁꯤ ꯑꯅꯥ ꯍꯥꯏꯁꯦ ꯂꯥꯟ ꯇꯧꯕꯗꯐꯥꯎ ꯑꯁꯤ ꯑꯅꯥ ꯍꯥꯏꯁꯦ ꯔꯦꯁꯄꯦꯛ ꯇꯧꯅꯔꯤꯕꯅꯤꯀꯣ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯃꯤꯡ ꯄꯟꯅꯤꯡꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯦꯔꯥ ꯑꯗꯨꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯥꯏꯅ ꯀꯔꯦꯝꯅꯔꯤꯗꯣ ꯅꯪꯒꯤ ꯅꯋꯥꯗꯨ ꯅꯠꯇ꯭ꯔꯒ ꯅꯪ ꯅꯆꯥꯗꯨ ꯁꯤꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ ꯑꯗꯨ ꯇꯧꯅꯒꯨꯝꯁꯤ ꯑꯩꯈꯣꯏ ꯋꯥꯏꯈꯨ ꯀꯜꯆꯔ ꯇꯧꯅꯨ ꯑꯩꯒꯤ ꯃꯤꯒꯤ ꯁꯤꯔꯒ ꯍꯟꯅꯣꯛꯄ ꯑꯩꯒꯤ ꯁꯤꯔꯒꯅ ꯀꯞꯄꯁꯦ ꯃꯁꯤꯅꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯈꯥ ꯇꯥꯔꯛꯏꯁꯦ ꯉꯁꯤ ꯏꯌꯥꯝꯕ ꯔꯤꯁꯤꯀꯥꯟꯇꯥꯁꯦ ꯁꯤꯔꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨ ꯐꯦꯛꯅꯤ ꯀꯔꯤꯅꯦꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯗꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏꯑꯕ ꯐꯦꯛ ꯑꯣꯏꯔꯝꯁꯅꯨ ꯐꯦꯛ ꯑꯣꯏꯔꯝꯗꯁꯅꯨ ꯄꯥꯎꯗꯨꯗ ꯀꯥꯞꯄꯤꯕ ꯅꯣꯡꯃꯩꯗꯨ ꯉꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯝꯗ ꯎꯈ꯭ꯔꯕꯕ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯄꯉꯥꯡꯇ ꯉꯥꯡꯕ ꯄꯪꯇꯧꯗ ꯇꯧꯕꯒꯤ ꯐꯤꯕꯝꯁꯦ ꯇꯧꯅꯒꯨꯝꯁꯤ ꯉꯁꯥꯏ ꯀꯗꯥꯏꯋꯥꯏꯗꯅꯣ ꯕ꯭ꯔோ ꯇꯦꯔꯥꯄꯨꯔꯗꯅꯤ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯔꯤꯕꯁꯤꯇ ꯅꯠꯇꯦ ꯃꯃꯥꯡꯗ ꯂꯧ ꯁꯨꯕ ꯑꯉꯥꯡ ꯖꯤꯔꯤꯗ ꯀꯌꯥ ꯑꯗꯒꯤ ꯃꯐꯝ ꯃꯌꯥꯝ ꯑꯃꯗ ꯁꯤꯈ꯭ꯔꯦ ꯚꯦꯔꯤ ꯀꯥꯏꯟ ꯑꯣꯐ ꯄꯔꯁꯟ ꯂꯥꯟꯁꯤꯅ ꯀꯤꯜ ꯇꯧꯈ꯭ꯔꯦ ꯍꯥꯠꯈ꯭ꯔꯦ ꯃꯥꯗꯔ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯥꯎ ꯇꯨ ꯁꯦꯞ ꯑꯋꯥꯔ ꯄꯤꯄꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯦ ꯀꯃꯥꯏꯅ ꯁꯦꯞ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯊꯤꯡꯀꯤꯡꯁꯦ ꯀꯣꯛꯇ ꯌꯥꯎꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯤ ꯑꯅꯥ ꯍꯥꯏꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯎꯁꯤꯠ ꯊꯑꯣꯏꯗꯕꯤꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯇꯧꯕꯤꯒꯅꯣ ꯃꯩꯇꯩ ꯑꯣꯏꯁꯅꯨ ꯄꯥꯉꯜ ꯑꯣꯏꯁꯅꯨ ꯁꯤꯕ ꯅꯥꯕ ꯍꯥꯏꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯁꯤ ꯑꯅꯥ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ
ꯄ꯭ꯔꯦꯌꯔ ꯇꯧꯅꯒꯗꯕꯅꯤ ꯑꯗꯨꯒ ꯇꯧꯅꯤꯡꯗꯔꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯈꯨꯗꯣꯝꯕꯤꯗꯣ ꯐꯃꯨꯡꯗ ꯂꯣꯡꯈ꯭ꯔꯥꯛ ꯍꯤꯞꯄꯒ ꯅꯝꯃꯛꯀꯅꯣꯕ ꯀꯤꯠ 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 ꯑꯗꯣ ꯍꯦꯟꯖꯜꯂꯛꯄꯁꯤꯡꯗꯤ ꯃꯃꯥꯡꯗꯅ ꯍꯜꯋꯥꯏ ꯑꯃ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯈꯤꯕꯗꯣ ꯈꯪꯉꯝꯒꯅꯤ ꯁꯦꯡꯗꯣꯛꯈꯤꯕꯗꯣ ꯑꯗꯨ ꯇꯥꯖꯅꯤꯀꯣ ꯍꯦꯟꯖꯟꯒꯅꯣ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯔꯛꯀꯅꯣ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡꯗ ꯑꯩꯅ ꯇꯦꯟꯇꯛꯅ ꯊꯝꯅꯤꯡꯕꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯤꯕ ꯐꯪꯁꯟ ꯑꯗꯨꯗꯒꯤ ꯆꯥꯊꯣꯛꯇꯅ ꯑꯗꯩ ꯉꯥꯎꯊꯣꯛꯇꯅ ꯊꯛꯀꯥꯏꯗꯅ ꯂꯩꯔꯤꯁꯤꯡꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯣꯛꯊꯣꯛꯑꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯇꯣꯞ ꯇꯣꯞ ꯊꯥꯔꯒ ꯍꯜꯂꯛꯏꯁꯦ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯦꯞ ꯇꯧꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯄꯤꯁ ꯑꯣꯏꯍꯜꯂꯛꯀꯅꯤ ꯃꯅꯤꯄꯨꯔꯁꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯀꯣꯛꯁꯦ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗ ꯈꯜꯍꯟꯅꯤꯡꯉꯦꯕ ꯅꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯅꯈꯣꯏꯅ ꯃꯄꯥꯡꯒꯜ ꯀꯟꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯁꯨꯡꯀꯟ ꯀꯜꯂꯣꯏ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤꯁꯨ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯒꯥꯔꯖꯤꯌꯥꯟꯁ ꯑꯣꯏꯔꯒ ꯍꯥꯟꯅꯗꯒꯤ ꯂꯥꯛꯏꯕ ꯕꯤꯛ ꯕ꯭ꯔꯗꯔꯒꯤ ꯔꯣꯜ ꯂꯧꯔꯒ ꯂꯥꯛꯏꯕ ꯄꯦꯔꯦꯟ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯁꯥꯒ ꯂꯥꯛꯏꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤ ꯅꯤꯡꯊꯧ ꯄꯥꯜꯂꯒ ꯂꯥꯛꯏꯕ ꯅꯈꯣꯏꯅ ꯉꯁꯤ ꯅꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯈꯣꯏꯒꯤ ꯅꯆꯥꯅꯁꯨꯁꯤꯡꯕꯨ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯕꯨ ꯑꯇꯣꯞꯄ ꯃꯥꯏꯅꯣꯔꯤꯇꯤ ꯀꯝꯃꯨꯅꯤꯇꯤꯁ ꯑꯃꯅ ꯇꯣꯞ ꯇꯣꯞ ꯊꯥꯔꯒ ꯍꯥꯠꯄꯗ ꯃꯤꯗꯨꯅ ꯉꯝꯍꯜꯂꯒ ꯁꯨꯝ ꯂꯩꯔꯕꯅꯤꯅ ꯅꯈꯣꯏ ꯁꯣꯟꯕ ꯍꯥꯏꯁꯤ ꯃꯁꯥꯅ ꯇꯥꯔꯦꯕ ꯁꯣꯜꯂꯤꯁꯤ ꯀꯔꯤꯗꯩꯅꯣ ꯃꯤꯁꯤꯡ ꯌꯥꯝꯗꯕꯩ ꯅꯠꯇꯦꯕ ꯄꯋꯥꯔ ꯂꯩꯇꯕꯩꯁꯨ ꯅꯠꯇꯦꯕ ꯅꯈꯣꯏ ꯃꯥꯟꯅꯗꯕꯅꯦꯕ ꯃꯥꯟꯅꯕꯤꯌꯨ ꯃꯥꯟꯅꯔꯒ ꯂꯩꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤ ꯄꯤꯄꯜ ꯄꯨꯝꯅꯃꯛꯁꯤꯁꯨ ꯅꯈꯣꯏꯅ ꯈꯣꯟꯖꯟꯕꯤꯌꯨ ꯅꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ ꯅꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯕꯤꯌꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯁꯥꯟꯇꯤ ꯑꯣꯏꯍꯟꯕꯤꯌꯨ ꯃꯁꯤꯅꯤ ꯑꯗꯨꯅ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯟꯁꯤꯟꯕꯤꯌꯨ ꯑꯃꯗꯤ ꯊꯣꯛꯏꯕ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕꯗ ꯅꯈꯣꯏ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯂꯥꯟꯁꯤ ꯁꯨꯡꯂꯣꯏ ꯂꯣꯏꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯒꯦꯔꯦꯟꯇꯤꯅꯤ ꯑꯩ ꯄꯤꯕꯤꯔꯝꯒꯦ ꯏꯔꯒ ꯑꯗꯨꯅ ꯅꯈꯣꯏ ꯑꯃꯨꯛꯇꯪ ꯃꯥꯟꯅꯕꯤꯌꯨ ꯄꯨꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯏꯔꯩꯆꯥ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯊꯝꯖꯔꯤ ꯅꯈꯣꯏ ꯄꯨꯟꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯂꯣꯏꯈ꯭ꯔꯅꯤ ꯅꯈꯣꯏ ꯍꯦꯛ ꯄꯨꯜꯍꯧꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯀꯥꯏꯔꯅꯤ ꯅꯈꯣꯏ ꯍꯦꯛ ꯄꯨꯟꯗ꯭ꯔꯕ ꯃꯅꯤꯄꯨꯔꯁꯦ ꯃꯤꯍꯥꯠꯄꯨꯡ ꯑꯣꯜꯂꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯑꯩ ꯊꯝꯖꯒꯦꯕ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯑꯩ ꯂꯥꯎꯕꯅꯤ ꯃꯩꯇꯩ ꯍꯥꯟꯅ ꯄꯨꯟꯕꯤꯌꯨ ꯃꯩꯇꯩ ꯄꯋꯥꯔ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤꯁꯤ ꯃꯔꯝꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯍꯥꯏꯇꯥꯔꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯤꯅ ꯄꯋꯥꯔ ꯂꯩꯇ꯭ꯔꯒ ꯍꯥꯏ ꯀꯣꯔꯠꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣꯕ ꯑꯝꯇ ꯍꯥꯏꯔꯛꯎꯅꯤ ꯃꯌꯥꯝ ꯍꯥꯏ ꯀꯣꯔꯠꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣꯕ ꯑꯩꯈꯣꯏ ꯄꯥꯡꯒꯜꯅ ꯀꯔꯤ ꯇꯧꯗꯣꯔꯝꯃꯣꯕ ꯑꯗꯨꯗꯤ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤꯁ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯈꯣꯏ ꯍꯧꯖꯤꯛ ꯊꯛꯇꯅ ꯆꯥꯗꯅ ꯉꯥꯎꯗꯅ ꯂꯥꯡꯊꯣꯛꯇꯅ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯁꯤꯒꯤ ꯇꯧꯔꯤꯁꯦ ꯁꯤꯒꯤꯁꯤꯡꯁꯨ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯟꯁꯤ ꯂꯣꯏꯁꯟꯅꯕꯒꯤ ꯑꯣꯏꯅ ꯀꯣꯛ ꯆꯨꯡꯁꯟꯕꯤꯌꯨ ꯇꯥꯟꯅꯕꯤꯌꯨ ꯑꯍꯜ ꯂꯃꯟ ꯑꯗꯨꯗꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯑꯦꯀꯥꯗꯃꯤꯁꯤꯌꯥꯟ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯤ ꯀꯩꯗꯧꯕꯤꯌꯨ ꯄꯥꯡꯒꯜ ꯑꯃꯅ ꯇꯧꯕꯗꯅꯦ ꯄꯥꯡꯒꯜ ꯑꯃꯅ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯍꯨꯔꯥꯜꯂꯁꯨ ꯍꯥꯠꯇꯕꯅꯤ ꯄꯥꯡꯒꯜ ꯑꯃꯅ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯂꯥꯟ ꯇꯧꯔꯝꯁꯨ ꯍꯥꯠꯇꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯍꯤꯁꯇ꯭ꯔꯤꯗ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯐꯨꯕ ꯆꯩꯕꯁꯨ ꯌꯥꯝꯅ ꯍ꯭ꯌꯨꯃꯤꯂꯦꯠ ꯇꯧꯗꯕꯅꯦ ꯄꯥꯡꯒꯜꯅ ꯀꯔꯤꯁꯨ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗ ꯇꯧꯗꯕꯅꯤ ꯔꯦꯁꯄꯦꯛ ꯇꯧꯔꯒ ꯕꯤꯛ ꯕ꯭ꯔꯗꯔꯅꯤ ꯑꯩꯈꯣꯏ ꯏꯃꯥ ꯃꯔꯤꯅ ꯄꯨꯜꯂꯤ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯁꯨ ꯁꯕꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯦꯟ ꯇꯧꯔꯒ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯄꯥꯡꯒꯜꯒꯤ ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛꯇꯪ ꯕ꯭ꯔꯦꯟꯗꯒꯤ ꯊꯥꯗꯣꯛꯑꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗ ꯇꯧꯔꯛꯏꯁꯦ ꯀꯅꯥꯅꯅꯣ ꯑꯩꯈꯣꯏꯒꯤ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤꯁꯤ ꯅꯝꯊꯅꯕ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤꯁꯤ ꯎꯐꯨꯟ ꯁꯥꯕ ꯅꯩꯈꯥꯏꯔꯤꯁꯤ ꯀꯅꯥꯅꯣ ꯀꯔꯝꯕ ꯀꯝꯃꯨꯅꯤꯇꯤꯁꯅꯣ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯕ꯭ꯔꯦꯟꯗꯨꯗ ꯑꯝꯇꯪ ꯈꯟꯊꯕꯤꯔꯒ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕꯗ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯑꯃꯗꯤ ꯅꯈꯣꯏꯅ ꯅꯠꯇꯅ ꯂꯥꯟꯁꯤ ꯂꯣꯏꯕ ꯌꯥꯔꯣꯏ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯗꯤ ꯂꯤꯂꯥꯅꯤ ꯌꯦꯡꯉꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ꯭ꯔꯤꯠ ꯈꯔ ꯊꯥꯗꯣꯛꯑꯒ ꯃꯈꯣꯏꯗ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯇꯤꯚꯤꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯕ ꯔꯤꯃꯣꯠꯅ ꯃꯌꯥꯡꯁꯤꯡꯅ ꯄꯥꯏꯕ ꯍꯥꯏꯕꯗꯣ ꯑꯗꯨꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯗ ꯗꯥꯏꯚꯔꯠ ꯇꯧꯅꯕ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏ ꯄꯥꯡꯒꯜꯗ ꯈꯨꯠꯂꯥꯏꯁꯨ ꯂꯩꯇꯦ ꯅꯣꯡꯃꯩꯁꯨ ꯂꯩꯇꯦ ꯃꯤꯁꯤꯡꯁꯨ ꯌꯥꯝꯖꯗꯦ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯗꯨꯗꯤ ꯅꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯑꯦꯅꯤ ꯃꯅꯨꯡꯗ ꯇꯧꯁꯨ ꯇꯧꯈ꯭ꯔꯤꯁꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗ ꯑꯩ ꯀꯩꯅꯣꯝꯒꯁꯨ ꯍꯥꯏꯖꯒꯦꯕ ꯂꯤꯂꯣꯡꯗ ꯁꯤꯔꯦ ꯅꯠꯇ꯭ꯔꯒ ꯀꯩꯗ ꯁꯤꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯗꯤ ꯑꯩꯈꯣꯏꯅ ꯍꯜꯂꯒ ꯃꯤ ꯑꯃ ꯍꯥꯠꯄ꯭ꯔꯅꯤ ꯍꯥꯠꯂꯣꯏ ꯑꯗꯨꯅ ꯅꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯦꯅꯤ ꯃꯇꯝꯗ ꯑꯩꯈꯣꯏꯗꯨꯗꯤ ꯅꯈꯣꯏꯒ ꯌꯥꯅꯕ ꯅꯈꯣꯏꯅ ꯍꯥꯏꯕꯗ ꯏꯟꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯕꯗ ꯇꯥꯕꯤꯕ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯩ ꯑꯗꯨꯅ ꯂꯩꯇꯕ ꯀꯝꯃꯨꯅꯤꯇꯤꯁꯤ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯏꯍꯧꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯤ ꯀꯝꯗꯧꯕꯅꯣ ꯁꯣꯝꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯁꯦꯕ ꯇ꯭ꯔꯣꯐꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄꯗ ꯈꯟꯗꯕꯤꯗ ꯉꯁꯥꯏꯒꯤ ꯉꯥꯎꯊꯣꯛꯄ ꯆꯥꯊꯣꯛꯄ ꯑꯩ ꯁꯣꯛꯇ꯭ꯔꯦ ꯃꯥ ꯁꯣꯛꯇ꯭ꯔꯦꯅ ꯂꯩꯅꯔꯝꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯅ ꯋꯥꯔꯤ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦꯕ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ
ꯀꯩꯗꯧꯅꯤꯡꯕꯗꯤ ꯂꯥꯏꯚꯁꯤ ꯃꯤ ꯃꯌꯥꯝꯁꯨ ꯌꯦꯡꯉꯤ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯗ ꯑꯩꯅ ꯊꯝꯖꯔꯤꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯕꯨ ꯑꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤꯕꯗꯨꯅ ꯑꯗꯨꯝ ꯃꯥꯡꯖꯈ꯭ꯔꯦ ꯑꯩꯅ 1,000 ꯍꯥꯏꯔꯁꯨ ꯑꯩꯅ ꯋꯥꯍꯩ ꯃꯌꯥꯝ ꯍꯥꯏꯔꯁꯨ ꯍꯤꯡꯒꯠꯂꯛꯑꯔꯣꯏ ꯑꯗꯨꯅ ꯑꯦꯕ꯭ꯔꯤꯊꯤꯡ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯃꯇꯨꯡ ꯊꯣꯛꯂꯛꯇꯅꯕ ꯑꯃꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯤꯕ ꯏꯌꯥꯝꯕ ꯕ꯭ꯔꯗꯔ ꯑꯗꯨꯁꯨ ꯏꯪꯆꯤꯛꯅ ꯌꯥꯏꯐꯕꯇ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯨꯕ ꯑꯣꯏꯁꯅꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯃꯔꯨꯑꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯠꯅ ꯁꯨꯅꯕꯁꯤ ꯑꯃꯨꯛꯇꯪ ꯃꯅꯤꯄꯨꯔꯗ ꯂꯦꯞꯄꯒꯗꯤ ꯊꯃꯣꯏꯁꯤ ꯄꯦꯟꯒꯅꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯋꯥꯈꯜꯂꯣꯟ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕ ꯑꯃꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯃꯗꯤ ꯊꯦꯡꯛꯁ ꯇꯧꯕꯤꯕꯁꯤꯡꯗ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ